ꯁꯨꯃꯥꯏꯅ ꯆꯨꯞꯄꯁꯤꯅꯦꯕ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯣꯝꯂꯦꯠ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯊꯣꯡꯕꯅꯤ ꯉꯥ ꯑꯩꯅ ꯁꯤ ꯊꯣꯝꯖꯤꯟꯈꯤꯗꯅ ꯁꯦ ꯉꯥ ꯃꯀꯣꯛꯅꯤ ꯉꯥ ꯃꯀꯣꯛ ꯑꯅꯤꯒ ꯄꯨꯔ ꯂꯥꯛꯆꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯅꯤ ꯑꯃ ꯊꯝꯕꯤꯔꯦ ꯁꯦ ꯉꯥ ꯃꯀꯣꯛ ꯄꯥꯄꯔ ꯂꯩꯖꯔꯦ ꯃꯣꯔꯣꯛ ꯑꯃ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯖꯔꯦ ꯃꯥꯒꯤ ꯀꯣꯕꯤ ꯑꯂꯦꯝꯕꯁꯦ ꯃꯆꯦꯠ ꯈꯔ ꯆꯤꯛꯀꯦ ꯁꯦ ꯀꯣꯕꯤ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯒꯅꯤ ꯃꯌꯥꯝ ꯇꯛ ꯇꯛ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯃꯄꯨꯡ ꯐꯥꯍꯜꯂꯁꯤ 300 ꯈꯛꯇ ꯉꯥꯏꯈ꯭ꯔꯦ 1000 ꯑꯣꯏꯒꯗꯕꯀꯣ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯑꯍꯧꯕ ꯃꯊꯦꯜ ꯑꯃꯅꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯊꯣꯡꯕ ꯑꯣꯝꯂꯦꯠ ꯑꯃ ꯂꯩꯖꯔꯦ ꯀꯣꯕꯤ ꯑꯃ ꯂꯩꯖꯔꯦ ꯑꯗꯩꯗꯤ ꯄꯥꯄꯔ ꯂꯩꯖꯔꯦ ꯂꯤꯖꯠꯀꯤ ꯄꯥꯄꯔꯅꯤ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯛꯁꯤꯁꯨꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯊꯣꯡꯖꯟꯅ ꯑꯩꯅ ꯊꯝꯕꯗ ꯂꯣꯏ ꯏꯪꯈ꯭ꯔꯦ ꯑꯗꯣ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯄꯨꯔ ꯂꯥꯛꯑꯦ ꯀꯣꯛꯁꯤ ꯆꯤꯛꯑꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯍꯧꯒꯠꯂꯛꯄ ꯈꯪꯉꯕ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯆꯤꯛꯇ꯭ꯔꯤ ꯑꯍꯥꯟꯕꯅꯤ ꯑꯗꯨꯗꯤ ꯍꯧꯔꯦ ꯃꯌꯥꯝ ꯀꯃꯣꯟ ꯊꯕꯛ ꯃꯣꯔꯣꯛꯁꯤꯁꯨ ꯑꯅꯤ ꯑꯍꯨꯝ ꯄꯨꯔꯒꯗꯤ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤ ꯕꯖꯥꯔꯁꯤꯗ ꯌꯥꯔꯣꯏ ꯄꯥꯄꯔꯒ ꯆꯥꯗꯕ ꯀꯨꯏꯔꯦ 오melette ticke. Hả? Papel làm của bạn Rồi không mắm kia này ngà xứng gì mà cuốn ấy rồi
Sumai cupasini ba ini pam jadi ya. Omelette. However, mình học sang ngoài kìa, nó khá làm chủ dân kìa. Sang ngoài ra khá dám thú gì vậy hả? Sang ngoài thì sang ngoài thì khá dám thú dân luôn rồi. Mapangan nungsit pa sila eh. Yung may matagin nungsit mo si Salim. Walang tado, di sila eh.
그거 상당한 건 돌이죠. 맛있군요. Đấy, còn dùng ngam có thùng sẽ ghi dàn thì có một nó xíu cái này mình là mana sedikit idea nih yang không dùng ngam có thùng xem ta video xem mọi người qua mai idea nih Jangan ketang lo suwe ya. Gimana?
ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯦꯛꯁꯤꯡꯅꯁꯨ ꯍꯥꯎꯔꯦ ꯑꯗꯣ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯃꯇꯥꯡ ꯑꯁꯤꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯐꯪꯅꯔꯁꯤ